कुकी मिलिटेंट्स ने संगाई थेल खुलदा बोम अमसुंग नोंगमई कापथदुना लांदारखरे जीआर अमदी एआर कांगबुना कुकी मिलिटेंट्स तानखाइखरे पावसी ngasi nungthil phongkhiba kanglei paki maira pause dagi lokhotchabane ngasi ayuk angan bapung 3:10 rom taba matamda Imphal West District ki Pasoi Police Station ki manungsa na leiba sangai thel khulda singthaktagi kuki militant singna bom amasung nongmai kaptharaktu na landarakbada makoina kaptharakliba bom adu sangai thel khul yawbang amdana lamkhangda pokhaiduna aremba oikhre kuki militant singna bom amadi nongmai kapsinduna landas lakiba sing sangai thel maningda leiba khogen kuki khulga Ningthorok loki laisingan be khulani taina ba mafamdagi sangai thel khultamna ahanbada bom kapsilaktuna landarakhe maduda kapsilakli ba bom singadu sangai thel khul yawdana marakta pokhaiduna mangkhe chaurangna bom kunthra rom kaptharakhe loidana nongmai round kaya amasu atara kham leitana kapagi thabak satharakhi haire pause asina sangai thel gi khunja singa unaduna wari sanaba matamda phongdorokibade kuki militant singna bom amadi nongmai kapthaduna landarakpaduda Sangai Thel Police Outpost ka naknana leiriba 9 sector gi makhada leiba 59 GR amasung kuntragom doi suba AR gi kangbuna khudakta searchlight kaya kapkhatuna kuki militant singi leifam khangdokhe masigi matungda GR kangbuna nongmai kapsilagliba mafam aduda sangsinduna nongmai kaptuna tankhai maduda kuki militant gi kangbu adu mafam adu thadoktuna senakhe masigi matungda mugana nongmai amadi bom kapsinduna landarakhi de haire khunja singna phongdorokpagi matungina de ngarang kuki militant singna nongmai kapsilakpa adu matang sana GR ge kangbuna khudakta khudhanbagi thabak chathaduna kuki militant sing mai pangna tanthokpa ngamba dugi damak ngamkhai leitana thagatpa phongdo I hai khe ngarang kuki militant singna nongmai amadi bom kapthaduna landarakhiba adu pung 3:10 kundagina 3:10 fawbo oikhe masigi matungda mugana nongmai kapsilakhidre kuki militant singna nongmai kapsilakpagi pawasi phangbadagi ngasi anganba yukta 59 GR amasung Kuntragom doi suba Assam Rifles Pasoi Police Station Sangai Thel OP Kaithel Manbi Police Station ki kangbu IRB amadi Manipur Rifles ki Combined Force thokdok thokphumda thomjilaktuna combing operation chathaki aire operation adu da Sangai Thel gi maning maktada leiriba kuki khogen khulgi akoiba mafam singda paktakna combing operation chathake loidana Sangai Thel maning da leiba Uchan Park Ningthauroki paring amade Laising Manbi chingi saruk singdasu combing operation chathake Maduda mipa mipun yaukhide mafam madudagi AK-47 amade SLR gi nongmai ki kapthokraba nongmai tokning kaya marum phangba ngamkhi haire General Strike pungkun mari da tensil le haina laukthorok le pawasi ngasi nungthil phongkhiba kanglai paki maira pause dagi lokhatchavane ngarang March 13 dagi Manipur gi tongan ba state level CSO sing amade mahairoi lupsing punsinduna apunba lup 13 na Haukiba March 13 da Government of India ga peace agreement taunariba Awol Luf UNLF MPA Pigi Chief of Army Staff TIS Sidaba Mapu Allies Thoiba yauna luchingba humbu NIA na fazan khibagi mayokta yaningda ba phongdoktuna pung nifuga nipan gi oina Manipur pumba kaukhiba General Strike adu hauji sathariba class 10 amadi 12 ki examination asigi yenglaga amasung laibaga asigi oiriba awaba phibam singi matangda Kupna khanaraba matungda General Strike asi pungkun mari da tensil le haina laibak miyam da laukthoktuno khangalakle hiram asiga mari leinana Fox Manipur MWF UMO MPWO Yellow kan balup anau ba semit lon mahiroi lup ama Manipur kaithel nupi marup Maitai Pangal Council Manipur amade World Mitai Council luching basingna khuyek piduna press ta thadorok pa serol ama na khangalakpa nei serol sina hai General Strike asi handok lavasu Hayeng March 13 tagi hauraga laibak miyam yauna mafam khudingmakta ayuk nungthil amadi numidangda wakat mifam phamba mass rally chatpaga loinana numidangda mairagi rally chatpiduna fajen khiba Manipur miyam gi luchingba ahumadu condition amata yaudana thadoknaba Government of India amasung Government of Manipur gi mafamda akanba pressure pinaba democratic oiba khongjang changsinbiyu haire ban thugaiduna gari chatli haibadage gari kaya moirang thamna pokpida thugaikhre General Strike asi miyamna mapungphana sawatkhre pawasi ngasi nungthil phongkhiba kanglai paki maira pause dagi lokhatchavane India lenga ki peace agreement ki khuyek pinakraba pambaina luchingba UNLF ki Chief of Army yauna miyoi ahum NIA na fajan khibagi mayokta mahairoi lup ama yauna tongan ba lup 15 haibade Fox Federation of Civil Society Organization amade lup 15 na ngarang ahing nongyai dagi pungni fuga nipan gi Manipur pumba General Strike laukthokiba adu handokpa leite haina
Federation of Civil Society Organization Fox-ki Naresh Mangang na press ta thadorokpa cherol ama na khangalagle amaromda lup taraga manga asina kaukiba general strike asibu thawai usitaduna gari sathok chasin tawi haiduna ngasi ayuk pung tara rom taba matamda Bisnupur district ki Moirang Thamna Pokpi lambi da lakpa gari kaya thugai bagi thabak sathakre pausi asina phangba paugi matungin na matik saba khulai paiba tongan ba gari tara rom da lakpa sakhang da ba miyoi singna Moirang Thamna Pokpi da khulai thuna sangsilakhe aduga mafam aduda khamduna lambi da lakpa gari kaya total shutdown thugai raga gari chalibano haiduna gari gi mingsel na chingba thugai bagi thabak sathakhe खामु यादब गाड़ी कया ब्लैंक फायर तौदुनो खामलग गाड़ी थुगाई खे पुन्ना गाड़ी तरारोम अकाय अतोय थोखे गाड़ी थुगाई बदुद मोइरांग बाजार मनाक्तगे टी बिपिन कौबा लैंगा के एपीपी ओइना थबक तौब मियोय अमगी कारसु अकाय अतोय थोखे लोइनना बिपिन की खुद की सरुक्तसु अशोकपन नंखी हाइरे खुदक्ता मफम अदुद आर्मी की गाड़ी सिंग थोमजिलक्तुना इरांग अदु कंट्रोल तौना बहोनखे इरांग अदुना मरम ओइदुना तिदिम लंबीदा गाड़ी चेनबा लेपनखे तिदिम परिंगदा लैबा कैथेल कानाखिदे दुकान सिंग अमत थोंग हांगनखिदे लंबीदा टायर मई थादुना अचत अवोक सिंग थिंखे अदुबु अना येक अमदे परीक्षागा मरी लेनबसिंगदे अथिंगबा पीखिदे हाइरे बन कोमथोकले हाइबगी अरानबा पाउना मरम ओइरगा मणिपुर की कोनुंग ओइरिबा इम्फाल की ख्वाइरंबल बाजार अमदे अकोइबदा लेरिबा कैथेल सिंग अयुक अंगनबदा कैथेल फंबा हौनखि अमदे दुकान थोंग हांगनखि अदुबु बन हंदोकपा लैते हाइदुना बन सौगतपा मियोय कांगबु सिंग लाक्तुना कैथेल फंबा लेमदबा अमदे दुकान थोंग लोनब खंगनखिबदगे कैथेल फमनखिद्रे दुकान थोंग लोनखे खोंजंग असि सिंगजमई कैथेल कोंगबा कैथेल कोनुंग ममांग लमलोंग कैथेल पिसुम कैसाम थोंग मयांग इम्फाल समुरौ वांगोय कवाना सिंगबा थोंग लोनखे मसिगी मतुंगदा गाड़ी सथोक ससिनगी चांग अदुकी मतिक हंथखे मणिपुर लेंगा की कर्मचारी सिंग ऑफिस काबगी चांग हानादगी हंथखे थौबाल डिस्ट्रिक्ट की ओइनसु मियाम थोरक्तुना लंबी थिंगबा कैथेल फंबा मदे दुकान थोंग लोनबगी खोंजंग चंगसिनखे खोंजंग असी कक्सिंग वांगजिंग हैरोक वावगाई कैथेल न चिंगबदसु सब मानना सथखे लोइनना तंपाकी मफम सिंगदा लैरिबा कैथेल सिंग पुमनमग अयुक ngayak famnaramlaba matungda makhatana famnakhidre amaromda ngarang numidang athengba fauba pung 9 gi manipur pumbagi general strike ase handoi amadi handokti haibage tangtaba ma khangba ngamkhide chairaksida Federation of Civil Society Organization Fox ki letter head press release ama thoktuna पुंग 9 की जनरल स्ट्राइक अदु ngasi हौरगा क्लास 10 अमदे हानादगी साथदुना लागलिबा 12 क्लास की एग्जाम गा मरी लेनना कोमथोकले हाइना प्रेस रिलीज थोरखे अदुबु यामना ngakliबदे थादोरगलिबा प्रेस रिलीज अदु अरानबने सासिनबनी हाइना फोक्स मणिपुर की इंफॉर्मेशन एंड पब्लिक सेक्रेटरी नरेश मंगांग प्रेस ता थादोरकपा चेरोल अमना खंगलगले चेरोल असिगी मतुंगिनदे ngarang मार्च 13 गा मरीदा यूनाइटेड नेशनल लिबरेशन फ्रंट UNLF पाम्बई ग्रुप की चीफ ऑफ आर्मी स्टाफ इंटेलिजेंस ऑफिसर अमसुंग कादर अमा नेशनल इन्वेस्टिगेशन एजेंसी NIA ना फाखिबा अदु महिरोई लुप याउना अपुनबा सिविल सोसाइटी ऑर्गेनाइजेशन तरागा हुमदोइगी ओइबा अपुनबा जॉइंट प्रेस कॉन्फ्रेंस अमा पांगथोकदुना पुंग 9 की जनरल स्ट्राइक अमा लाउथोकिबा अदु हंदोकपा लैते लाइवक थीबदी कनागुंबा मियोय खरना सोशल मीडिया दा सासिनबा लेटर हेड सिजनदुना बन हंदोकले हाइबा वाफम थादोरकपा असि लुप तरागा हुमदोइगी माइकैदगे बन हंदोकपगी वाफम अमता लैते हाइबा वाफम लैबाक मियामगी मफमदा खंगलगले लैंगोय पुरकबा गाड़ी थुगाइख्रे पावसी ngasi nungthil fongkhiba kanglaipa ki maira pause dagi lokhatchabane ngarang ahing nongyai dagi hauna manipur pumbada sathariba pung 9 gi ban saugat pakangbuna dimapur dagi laingoi puraklaga kaksing da thaba lakpa gari ama thugai duna akaya toi thohan khre haire pawasi na hai laingoi puba gari adu ngasi ayuk pung 9 ga minute 30 rom taba matamda kaksing lamkha yaurakpa matamda masing yamlaba ban saugat pa miyoi singna tata truck adu khamlaba matungda karigidamakta ban thugai duna lakliba no haiduna thugai duna amangata thoganke amangata thokraba tata truck adugi number na NL07 AA 4015 ne loinana Imphal More lambi paringdasu ban saugat pa miyoi kaya thoraktuna lambi thingbagi thabak sathaki haire